ꯄꯥꯛꯅꯝꯁꯦ ꯑꯕꯟꯗ ꯇꯧꯕꯅꯦ ꯑꯕꯟꯗ ꯑꯗꯨ ꯁꯤꯡꯖꯨꯁꯤꯗ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯈꯣꯏꯗꯥꯖ ꯈꯔ ꯌꯥꯝ ꯆꯥ ꯅꯪ ꯉꯥꯟ ꯊꯣꯏꯗꯤꯡ ꯀꯕꯣꯛꯇꯣ ꯀꯩꯅꯣ ꯐꯪꯉꯦ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯑꯗꯨꯏꯁꯤꯡꯗꯒꯤꯔꯣ ꯑꯩ ꯍꯧꯋꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯉꯀꯥꯟꯗ ꯀꯩꯅꯣꯒ ꯆꯠꯂꯔꯣꯏ ꯀꯩ ꯍꯥꯏꯕ ꯍꯥꯕꯤꯑꯕ ꯑꯩꯈꯣꯏꯁꯦ ꯃꯤꯂꯦꯅꯤꯌꯔꯒ ꯑꯣꯏꯔꯗꯤ ꯆꯥ ꯐꯅꯕ ꯅꯤꯡꯊꯝ ꯌꯥꯝ ꯑꯩꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯀꯥꯟꯗꯗꯤ ꯐꯖꯩ ꯀꯂꯔ ꯁꯤꯃꯦꯇ꯭ꯔꯤ ꯅꯠꯇꯦꯍꯦ ꯁꯤꯒꯤꯅꯦ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕꯒꯤ ꯃꯌꯦꯛꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯏꯅꯣ ꯍꯥꯏꯕ ꯇꯥꯖ ꯃꯍꯜꯗꯩꯅꯤ ꯀꯩꯅꯣ iPhone 16 ꯐꯪꯉꯔꯣꯏ ꯅꯪ ꯍꯩꯍꯦ ꯑꯗꯨꯕꯨꯛꯇꯤ ꯆꯥꯝꯃꯕꯨ ꯈꯪꯗꯦ ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯀꯣ ꯑꯣꯊꯦꯟꯇꯤꯛ ꯐꯨꯗꯅꯦꯕ ꯆꯥꯗꯣꯏꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯀꯩꯕ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯗꯨꯒ ꯑꯋꯥꯊꯕꯤꯒ ꯃꯪꯒꯜꯒ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯝꯐꯨꯠ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯒꯖꯔ ꯆꯝꯐꯨꯠ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯏꯕꯥꯅꯤꯗ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯑꯝꯇ ꯆꯥꯁꯤ ꯑꯃꯐꯥꯎ ꯆꯥꯖꯗ꯭ꯔꯤꯅꯀꯣ ꯑꯗꯨꯒꯤ ꯆꯥꯗꯣꯏꯅꯦ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯍꯧꯔꯁꯦ ꯑꯍꯥꯟꯕꯒꯤꯗꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯏꯜꯂꯁꯤ ꯄꯥꯏꯔꯛꯑꯁꯦ ꯑꯃ ꯈꯤꯇꯪ ꯅꯝꯃꯣꯏ ꯂꯧꯊꯔꯣ ꯑꯗꯨꯝ ꯏꯀꯥꯏꯕ꯭ꯔꯥ ꯂꯧꯊꯕ ꯑꯩꯗꯤ ꯄꯨꯂꯞ ꯌꯥꯎꯔꯦ ꯄꯥꯛꯅꯝꯒ ꯆꯒꯪꯒꯅ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯄꯨꯂꯞ ꯌꯥꯎꯔꯦꯀꯣ ꯁꯤ ꯃꯌꯥꯝꯒꯤ ꯌꯥꯔꯦ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯩ ꯉꯥ ꯃꯌꯥꯝ ꯍꯩ ꯀꯥꯏꯗꯦ ꯅꯣꯡꯃꯗ ꯂꯣꯏꯅ ꯅꯪ ꯄ꯭ꯂꯦꯠ ꯇꯥꯕ ꯋꯥꯅꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯌꯥꯝꯒꯤꯗꯤ ꯍꯪꯒꯥꯝꯁꯦ ꯍꯧꯖꯤꯛ ꯄꯦꯜꯂꯝꯃꯗꯣꯏꯅꯦꯕ ꯆꯥꯕꯗ ꯄꯦꯟꯗꯦ ꯑꯩꯈꯣꯏꯗꯗꯤ ꯄꯥꯛꯅ ꯐꯪꯗꯕꯅꯤꯅ ꯁꯨꯡꯄꯦꯟꯗꯦ ꯍꯪꯒꯥꯝꯁꯤꯁꯨ ꯑꯗꯨꯝ ꯄꯦꯟꯕ ꯅꯥꯏꯔꯔꯣꯏ ꯄꯥꯝꯖꯔꯨꯕꯗꯣ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯕꯍꯔꯦꯟꯗ ꯐꯪꯕ ꯍꯪꯒꯥꯝꯒ ꯐꯤꯂꯤꯄꯤꯟꯁꯇ ꯐꯪꯕ ꯍꯪꯒꯥꯝꯒ ꯃꯥꯟꯅꯗꯦ ꯃꯍꯥꯎꯁꯦ ꯌꯦꯡꯉꯨ ꯁꯤꯅ ꯑꯩꯈꯣꯏ ꯃꯍꯥꯎ ꯆꯪꯗ꯭ꯔꯥ ꯄꯥꯛꯅꯝꯁꯦ ꯑꯕꯟꯗ ꯇꯧꯕꯅꯦ ꯑꯕꯟꯗ ꯁꯤꯡꯖꯨꯒꯤ ꯈꯨꯍꯥꯎꯁꯦ ꯅꯪꯗꯣ ꯆꯤꯡ ꯆꯣꯡꯊꯣꯛꯄ ꯍꯥꯏꯅ ꯉꯧꯗ꯭ꯔꯥ ꯗꯥꯔꯛ ꯑꯣꯏꯕꯒꯤ ꯗꯥꯔꯛ ꯑꯣꯏꯕꯒꯤ ꯑꯩ ꯁꯦꯟꯇꯣ ꯃꯆꯨ ꯁꯨꯝ ꯑꯇꯩꯁꯤꯒ ꯕ꯭ꯂꯦꯟ ꯇꯧꯅꯈꯤꯕꯀꯣ ꯅꯪꯗꯣ ꯇꯤꯡ ꯆꯣꯡꯊꯣꯛꯑꯦ ꯐꯖꯩ ꯌꯥꯝ ꯍꯥꯎꯋꯦ ꯋꯥ ꯈꯔ ꯉꯥꯡꯉꯨꯗꯅ ꯆꯥꯕꯗ ꯌꯥꯝ ꯂꯦꯝꯃꯦ ꯉꯥꯡꯉꯔꯣ ꯉꯥꯡꯗꯣꯔꯦ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯑꯩꯗꯤ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯉꯦꯅ ꯇꯧꯕ ꯅꯠꯇꯦ ꯆꯝꯐꯨꯠꯀꯁꯦ ꯆꯥꯕ ꯀꯥꯎꯔꯕꯅꯤꯀꯣ ꯂꯣꯏꯔꯝꯗꯥꯏ ꯆꯥꯁꯦ ꯑꯗꯨ ꯁꯤꯡꯖꯨꯁꯤꯗ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯈꯣꯏꯗꯥꯖ ꯈꯔ ꯌꯥꯝ ꯆꯥ
이번에 비디오 한번 보고 이러잖아. 그냥 제스 스타가 레미나 드라마 제스 스타가 레미나 드라마. 레미네. 또 마탐도. 괜찮아 봐. Nang thôi đừng có bốc tạ. Thôi nên mà cái sang cái lấy hay nó color lấy đây rồi. 난 거부 난 따다 왜 난 동물은 너 해봐. Cái tôi mày bảo, tôi đủ phone thar tôi mày bay đủ. Nó tôi gọi ở hình là chắc là mặc bảo, hầu là trái vậy. Đây là một đấy. 박남자가 새 박남당 그냥 뒤에 쏘더니 야 이러나 거. 시계 잘 리약티. 잡다가. cái nó hồng nhỉ. Hồng nhỉ. Sao rồi đó? Lấy Hấp cá bơ. lấy nhai dạ. Hấp thay gì nữa? Yam đến mấy thì rồi. Hey, dating đâu rồi? Harang masaya pok cara. Sao vậy đi bên đây đi bên khó. Wow, cái đông này. Bần lợ. Anh ngại đi nữa cái gì cái mà. Wow, hai cái tông này à, anh ngại đi nè mà nó hơi cái tôi xin thật kìa. Anh yêu hầu ấy cái đó. Cái này dạ. Được. Cái gì? Phát điết tổ. Cũng hăng cái bà này. 그 짜고 판이 농세 그 농아이 되잖아. 그래서 그냥 다 녹아 뭐 얌전나 보네요. Anh học cái tàu giò. Không được. 그러면 제가 많이 갖고 그래. 인정 어디 작더라. 유저. chắc thì ăn được ạ. Như thế nghe. Theo bác kèm quỳnh tàu ghi nè. Có chân răm rồi. Approximately kaya niya. Kasi kami tawag kan kali kaya ba? Ay passport sa 2030 de expire rồi rồi nên bộ quảng. Adu tàu rồi renew tàu rồi hay là đi khăn đi. Hay luong nga kanda kadong ka sa rồi. Kay hay ba? Habi ba? Habi ay. Honeymoon. Habi. Hay honeymoon sa rồi dry ja. Makalubong ba yun eh?
ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯛꯇꯣ ꯂꯩꯇꯤ ꯂꯩ ꯍꯥꯞꯊꯔꯔꯣꯏꯕꯀꯣ ꯃꯥ ꯍꯥꯞꯊꯔꯗꯤ ꯑꯩꯁꯨ ꯍꯥꯞꯊꯒꯦ ꯇꯧꯅꯤ ꯇꯜꯂꯦ ꯑꯩꯁꯨ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯆꯤ ꯆꯥꯄꯤꯅꯦꯕ ꯇꯪꯈꯥꯏ ꯌꯦꯟꯅꯁꯦ ꯑꯃꯗꯤ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯁꯤꯔ ꯌꯥꯏ ꯍꯥꯞꯁꯤꯔꯥ ꯍꯥꯞꯁꯦ ꯅꯪ ꯍꯧꯒꯠꯂꯣ ꯑꯩꯅ ꯇꯥꯔꯛꯑꯅꯤ ꯑꯣꯀꯦ ꯍꯧꯒꯠꯁꯦ ꯅꯪ ꯉꯁꯥꯏ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨ ꯁꯦꯠꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯍꯥꯏꯔꯣꯏ ꯑꯩꯅ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯎ ꯇꯥꯅꯤ ꯄꯥꯏꯁꯦ ꯅꯪꯅ ꯄꯥꯏꯈꯠꯂꯒꯗꯧ ꯑꯗꯨꯝ ꯄꯥꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤꯂꯤꯅꯤꯌꯔꯒ ꯑꯣꯏꯔꯗꯤ ꯆꯥ ꯐꯅꯕ ꯃꯤ ꯊꯝ ꯌꯥꯝ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯤꯁꯦ ꯆꯥꯛ ꯈꯤꯇ ꯍꯥꯞꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯂꯦꯞꯄ ꯊꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯀꯥꯏ. ꯌꯥꯔꯦ ꯌꯥꯔꯦ ꯃꯍꯤꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯃꯄꯪ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯍꯤ ꯈꯛꯇ ꯉꯥꯏꯔꯦ ꯅꯣ ꯎꯄꯥꯏ ꯈꯤꯇꯪ ꯈꯤꯇꯪ ꯉꯥꯏꯔꯦ ꯇꯞꯇꯥꯏ ꯍꯥꯞꯆꯤꯜꯂꯦ ꯌꯥꯔꯦ ꯃꯥꯏꯗꯤ ꯈꯤꯇꯪ ꯍꯥꯞꯄꯣ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯎꯗꯅ ꯆꯥꯛꯀ ꯑꯃꯨꯛ ꯍꯥꯞꯊꯔ ꯆꯥꯏ ꯉꯥꯏꯈꯣꯀꯣ ꯑꯩ ꯆꯝꯐꯨꯠꯀꯤ ꯖꯒꯥ ꯂꯩꯔꯛꯑꯣꯏꯗꯧꯔꯦ ꯍꯌꯦꯡ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤꯡꯒꯥꯄꯨꯔ ꯑꯍꯥꯟꯕꯅꯦ ꯄꯨꯡ ꯀꯌꯥ ꯔꯤꯄꯣꯔꯇꯤꯡ 9:21 ꯅꯨꯡꯗꯥꯡ ꯎꯝ ꯑꯁ ꯍꯌꯦꯡꯗꯤ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅꯣ ꯆꯤꯛꯀꯟ ꯁꯨꯞ ꯁꯦꯝꯒꯦ ꯇꯧꯕ ꯁꯦꯝꯃꯨ ꯀꯩꯅꯣ ꯑꯩ ꯆꯤꯛꯀꯟ ꯆꯥꯕ ꯆꯥꯗꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯂꯩꯕ꯭ꯔꯥ ꯆꯤꯛꯀꯟ ꯂꯩꯔꯨꯗꯣꯏꯅꯦ ꯍꯜꯂꯛꯑ ꯃꯣꯃꯣ ꯆꯥꯁꯦ ꯕꯦꯖ ꯇꯜꯂꯦ ꯍꯥꯎꯇꯦ ꯍꯥꯎ ꯏꯕꯦꯝꯃ ꯅꯪ ꯅꯤꯕꯔ ꯅꯨꯃꯤꯠꯇꯣ ꯑꯣꯀꯤ ꯆꯥꯔ ꯁꯦꯝꯃꯦꯕ ꯍꯥꯎ ꯏꯕꯦꯝꯃ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯩꯌꯦ ꯍꯌꯦꯡꯗꯤ ꯖꯒꯣꯏ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯁꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯊꯤꯔꯤ ꯌꯥꯝꯅ ꯀꯩꯝ ꯀꯦꯗꯦ ꯍꯥꯏꯗꯤ ꯐꯖꯅ ꯀꯦꯁꯦꯕ ꯍꯌꯦꯡꯗꯣ ꯁꯥꯔꯤ ꯁꯦꯠꯂꯁꯦ ꯀꯦꯕꯗꯣ ꯃꯥꯏꯗꯤ ꯌꯥꯝ ꯀꯦꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯏ ꯄꯤꯝꯄꯜꯁ ꯄꯪꯊꯣꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯃꯥꯏ ꯌꯦꯡꯉꯨ ꯀꯩꯅꯣ ꯄꯣꯔꯁ ꯕ꯭ꯂꯦꯛꯍꯦꯠꯁ ꯃꯦꯠꯂꯨꯕꯒꯤ ꯈꯨꯖꯤꯟ ꯃꯃꯤ ꯇꯥꯕ ꯋꯥꯅꯤ ꯃꯦꯠꯂꯨ ꯋꯥꯛꯀꯤꯡ ꯆꯠꯂꯨꯁꯤꯔꯥ ꯏꯪꯉꯦ ꯌꯥꯝꯅ ꯃꯄꯥꯟ ꯏꯪꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯏꯪꯉꯦ ꯑꯩ ꯉꯔꯥꯡ ꯆꯠꯄꯗꯣ ꯌꯥꯝ ꯏꯪꯉꯦ ꯈꯪꯕ꯭ꯔꯥ ꯍꯟꯖꯤꯜꯂꯦ ꯍꯟꯇꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯥꯟꯅ ꯂꯧꯔꯨꯒꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯀꯥꯟꯗꯗꯤ ꯐꯖꯩ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯪ ꯌꯥꯎꯔꯒꯗꯤ ꯌꯥꯗ꯭ꯔꯦꯕ ꯅꯊꯟ ꯆꯥꯍ ꯂꯣꯏꯁꯜꯂꯒꯦꯔ ꯑꯩ ꯍꯥꯏꯗꯤ ꯏꯊꯟꯗ ꯊꯥꯡꯇꯣꯛꯈ꯭ꯔꯒꯦ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯗꯪ ꯎꯕꯅꯤꯅꯅꯦ ꯅꯪꯗꯣ ꯅꯪꯗꯣ ꯌꯥꯎꯔꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯐꯣꯀꯁ ꯁꯝꯁꯤꯗꯤ ꯇꯧꯋꯦꯕ ꯂꯣꯏ ꯀꯂꯔ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯈꯪꯗꯦ ꯀꯂꯔ ꯁꯤꯃꯦꯇ꯭ꯔꯤ ꯅꯠꯇꯦꯍꯦ ꯀꯂꯔ ꯁꯤꯃꯦꯇ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯑꯃ ꯇꯧꯕꯗꯣ ꯀꯂꯔ ꯃꯌꯥꯝ ꯇꯧꯔꯒ ꯀꯂꯔ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯌꯦꯂꯣ ꯋꯥꯏꯠ ꯆꯥꯅꯕ ꯀꯩꯀꯥ ꯌꯦꯡꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯀꯩ ꯍꯥꯏꯕ ꯀꯂꯔ ꯊꯤꯑꯣꯔꯤ ꯈꯪꯗꯦꯗ ꯃꯥꯅ ꯀꯂꯔ ꯊꯤꯑꯣꯔꯤ ꯍꯥꯏꯕ ꯀꯂꯔ ꯁꯤꯃꯦꯇ꯭ꯔꯤ ꯐꯨꯔꯤꯠ ꯋꯥꯏꯠ ꯉꯥꯛꯇꯒ ꯂꯤꯠ ꯂꯩꯔꯝꯃꯦ ꯑꯩ ꯃꯄꯥꯟ ꯋꯥꯏꯠ ꯑꯣꯏꯕꯒꯤ ꯑꯩꯁꯨ ꯂꯤꯠꯄ ꯃꯄꯥꯟ ꯍꯣꯏ ꯂꯤꯠꯄ ꯑꯩ ꯍꯪꯒꯦ ꯅꯉꯣꯟꯗ ꯍꯟꯗꯛ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯈꯔ ꯍꯪꯗ꯭ꯔꯥ iPhone 16ꯒꯤ ꯑꯗ ꯍꯪꯕ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯅꯪ ꯇꯥꯔꯕ ꯇꯥꯗꯦ ꯑꯣꯀꯦ ꯁꯤꯁꯦ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯍꯥꯏꯗ꯭ꯔꯅ ꯈꯪꯕ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯁꯤ ꯀꯩꯒꯤꯅꯣ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯍꯥꯏꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ
ꯍꯧꯖꯤꯛꯀꯤ ꯐꯤꯁꯦ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯣ ꯃꯣꯏꯔꯥꯡꯗ ꯀꯩꯅꯣ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯝꯅ ꯁꯥꯟꯅꯔꯛꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯕ ꯅꯠꯇꯤꯌꯦ ꯑꯗꯤ ꯑꯗꯨꯒꯤ ꯐꯤꯗꯣ ꯈꯪꯉꯦꯗꯅ ꯅꯠꯇꯤꯌꯦ ꯁꯤꯗꯤꯅꯦ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕꯒꯤ ꯃꯌꯦꯛꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯏꯅꯣ ꯍꯥꯏꯕ ꯇꯥꯖ ꯃꯍꯜꯗꯩꯅꯤ ꯀꯩꯅꯣ ꯃꯤ ꯇꯥꯖ ꯃꯍꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯌꯦ ꯃꯣꯏꯔꯥꯡ ꯐꯤꯁꯦ ꯇꯥꯖ ꯃꯍꯜꯒ ꯕꯔꯗꯤ ꯀꯌꯥꯝ ꯂꯩꯖꯗꯦ ꯀꯩꯅꯣꯗꯅꯦ ꯀꯩꯕ ꯁꯤꯁꯦ ꯃꯤꯅ ꯇꯥꯖ ꯃꯍꯜ ꯍꯛꯄ ꯍꯥꯏꯗꯨꯅꯤ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯦ ꯄꯥꯈꯪꯕꯅ ꯃꯣꯏꯔꯥꯡꯗꯅꯦ ꯂꯥꯛꯄ ꯄꯥꯈꯪꯕꯁꯤꯅ ꯃꯣꯏꯔꯥꯡꯗ ꯂꯥꯛꯄ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯃꯗꯤꯀꯣ ꯃꯌꯥꯁꯦ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯀꯥꯟꯗꯅꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯌꯥꯒꯤ ꯃꯃꯤꯗꯣ ꯑꯗꯨꯗꯨꯅꯦꯕ ꯅꯪ ꯈꯪꯕꯣꯠꯇꯦ ꯑꯝꯇ ꯅꯠꯇꯦ ꯃꯣꯏꯔꯥꯡ ꯐꯤꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯛꯏꯗꯨꯅ ꯃꯣꯏꯔꯥꯡ ꯐꯤꯁꯦ ꯀꯔꯤ ꯀꯩꯅꯣ ꯃꯃꯤꯡ ꯑꯃ ꯀꯧꯕꯅꯦ ꯑꯗꯨꯗꯩꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯆꯠꯅꯕꯗꯒꯤ ꯃꯣꯏꯔꯥꯡꯗ ꯌꯥꯝ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯝꯅ ꯁꯥꯔꯒ ꯄꯨꯊꯣꯔꯛꯈꯤꯕꯒꯤ ꯃꯣꯏꯔꯥꯡ ꯐꯤꯅ ꯊꯣꯟꯈꯤꯕꯅꯤ ꯀꯥꯏꯗꯣ ꯑꯗꯨꯕꯨꯗꯤ ꯊꯣꯜꯂꯤꯕ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯍꯥꯏꯕ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯍꯥꯏꯅꯗ꯭ꯔꯣ ꯃꯌꯦꯛꯁꯦ ꯑꯗꯣ ꯃꯌꯦꯛꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤꯅꯦ ꯃꯌꯥꯅꯦꯕ ꯁꯤꯁꯦ ꯇꯥꯖ ꯃꯍꯜ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏ ꯃꯌꯥꯡꯁꯦ ꯃꯌꯥꯁꯦ ꯁꯨꯃꯥꯏꯅ ꯇꯨꯝꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯄ ꯃꯇꯝꯗꯅꯦ ꯇꯨꯝꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯌꯦꯛ ꯂꯧꯋꯦꯕ ꯇꯥꯖ ꯃꯍꯜ ꯂꯩ ꯑꯗꯨꯒ ꯃꯤꯅꯒ ꯇꯥꯔ ꯑꯩ ꯁꯤꯕ iPhone 16 ꯐꯪꯉꯔꯣꯏꯅ iPhone 16 ꯐꯪꯉꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯪꯒꯦ ꯌꯥꯔꯦ ꯋꯦꯠ ꯍꯟꯖꯜꯍꯧꯋꯣ ꯅꯪ ꯈꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯈꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯀꯣꯏꯁꯟ ꯄꯥꯍꯧꯗꯕ ꯑꯩꯒꯤ ꯏꯔꯥꯜꯂ ꯀꯣꯏꯁꯟꯕꯨꯗꯤ ꯍꯥꯏꯐꯦꯠ ꯂꯤꯁꯇꯨ ꯌꯦꯡꯉꯦꯕꯀꯣ ꯑꯟꯁꯔꯗꯤ ꯊꯥꯗꯣꯛꯇꯦꯗꯅ ꯊꯥꯗꯣꯛꯄꯅꯦ ꯀꯣꯟꯅ ꯀꯩꯒꯤꯅꯣ ꯀꯩ ꯅꯤꯡꯖꯪꯉꯛꯏꯅꯣ ꯑꯦ ꯋꯥꯔꯅꯤꯀꯣ ꯆꯥꯛꯁꯦ ꯉꯝꯖꯜꯂꯨ ꯉꯁꯥꯏꯒꯤꯗꯨꯗ ꯄꯨꯛꯇꯤ ꯊꯜꯂꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯍꯦꯟꯕꯅꯦꯕ ꯈꯪꯉꯕ ꯑꯃꯨꯛ ꯆꯥꯁꯜꯂꯤꯁꯤꯅ ꯂꯥꯁꯀꯤ ꯆꯥꯛꯈꯣꯝ ꯂꯥꯁ ꯑꯣꯏꯔꯣꯏꯗꯧꯔꯦ ꯇꯥꯈ꯭ꯔꯦ ꯅꯪ ꯀꯩ ꯁꯂꯥꯏꯅꯣ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯀꯩ ꯃꯆꯨꯅꯣ ꯍꯥꯏꯔꯣ ꯁꯤꯗ ꯈꯪꯗꯦ ꯈꯪꯗ꯭ꯔꯣ ꯑꯩꯕꯨ ꯒ꯭ꯔꯤꯟ ꯑꯣꯏꯅ ꯈꯪꯗꯦ ꯑꯩꯁꯨ ꯑꯩꯗꯤ ꯔꯦꯠ ꯑꯦꯠꯇꯤꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏ ꯀꯩꯅꯣ 80 ꯑꯕꯨ 80 ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯃꯔꯐꯨ ꯆꯨꯝꯃꯦ ꯍꯩꯅꯦ ꯍꯩꯍꯦ ꯑꯗꯨꯕꯨꯛꯇꯤ ꯆꯥꯝꯃꯕꯨ ꯆꯥꯝꯃꯕꯨ 2000ꯗ ꯀꯩ ꯍꯥꯏ 2000 1200 ꯇꯧꯔꯒꯦꯗꯣ ꯍꯩꯌꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯁꯤꯅꯣ ꯆꯥꯝꯃꯕꯨ ꯍꯩꯌꯦ ꯃꯤ ꯁꯤꯅꯔꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥꯕꯨꯗꯤ ꯀꯌꯥ ꯀꯟꯅ ꯉꯥꯡꯗ꯭ꯔꯦꯕꯀꯣ ꯆꯥꯔꯤꯉꯩꯗ ꯉꯥꯡꯕ ꯐꯠꯇꯦꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯕꯥꯏ 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 ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯔꯝꯃꯣ ꯃꯍꯦꯁꯣꯔꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯉꯩꯀꯣ ꯃꯍꯦꯁꯣꯔꯤꯒꯤ ꯐ꯭ꯔꯣꯝ ꯃꯍꯦꯁꯣꯔꯤ ꯁꯥꯏꯠ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ